अहानबदा मरोइबा पाव मणिपुर की केयरटेकर चीफ मिनिस्टर बीरेन न्यू दिल्ली प्राइम मिनिस्टर नरेंद्र मोदी का उनखरे बीजेपी ने मणिपुर की मिखल चाउना माई पाकपद थागतपा फोंदोखरे मणिपुर की हंदक पांगथोकिबा असेंबली मिखल कांग्रेस ने यामना चाउना माइथीकिबा अदुगी दायित्व लौरदुना ngasi MPCC की प्रेसिडेंट एंड लोकेन फॉर्म थादोखरे अमदी जिरीबाम द महौसा की पुंसीदा तबना तबना हंजिलखरे कर्फ्यू कोमथोखरे मोबाइल डाटा सर्विस नहौना फंगखरे खुरुमजरी पोनी टीवी ने संदोकचबा निमिदांगी पाव मीटिंग ताबिरी बसिंगबु तरामना उक्चरी हौजिक पाव संदोकना पिजरी ngasi manipur की केयरटेकर चीफ मिनिस्टर बीरेन अमसुंग गोवा की केयरटेकर चीफ मिनिस्टर प्रमोद सावंत दिल्ली द प्राइम मिनिस्टर नरेंद्र मोदी का तोंगान तोंगाना उनखरे पनबा याबदी एन बीरेन हानगे मिनिस्टर टीएस बिस्वजित अमसुंग स्टेट की बीजेपी प्रेसिडेंट ए सरदा देवी ngarang न्यू दिल्ली की दमक इम्फाल थादोखिबनी मणिपुर की केयरटेकर सीएम एन बीरेन गा उनदुना हंदक असेंबली मिखल द बीजेपी न चाउना माई पाखिबा अदुगी दमक थागतपा फोंदोखे मणिपुर मियाम की अपांबा थुंगनबा बीजेपी न अकनबा मौंगदा थबक पाइखतकनी हाइना मोदी न ट्विटर दा फोंदोखे मोदी न गोवा की मियाम बुसु थागतपा फोंदोक्लदुना गोवा बु मांगलोम द पुशिनबा बीजेपी न लेप्तना थबक पाइखतकनी हाइखे पनबा याबदी थोंगाम बिस्वजित सिंहसु मणिपुर की चीफ मिनिस्टर की फॉर्म तानबदा याउखे महांगना इंग लिसिंग अनि तरानिथोइदा टीएमसी टिकेट थोंगजुदगी माई पाकलबा मतुंगदा बीजेपी दा अमुक याउदुना इंग लिसिंग अनि तरामंगादा मिखलदा माई पाकलखे इंग लिसिंग अनि तरा तरेता अमुक हन्ना माई पाकतुना बीरेन गवर्नमेंट दा मिनिस्टर ओइखिबनी इंग लिसिंग अनि कुनिथोइदा बिस्वजिन महाकी ख्वाइदगी नगनबा लंबा कांग्रेस की सेराम नेकेनबु वोट मसिंग लिसिंग तरुक हेना फंगदुना माइथीबा पीखे मणिपुर की हंदक पांगथोकिबा असेंबली मिखलदा कांग्रेस ने यामना चाउना माइथीकिबा अदुगी दायित्व लौरदुना ngasi मणिपुर प्रदेश कांग्रेस कमिटी MPCC की प्रेसिडेंट एंड लोकेन फॉर्म थादोखरे पनबा याबदी ngarang कांग्रेस इंटरिम प्रेसिडेंट सोनिया गांधी ना हंदक मिखल पांगथोकिबा मणिपुर पंजाब गोवा उत्तर प्रदेश अमसुंग उत्तराखंड कांग्रेस माइथीकिबा अदुगी फल ओइना स्टेट सिंह असिगी प्रेसिडेंट सिंह फॉर्म थादोकनबा खंगनखिबने इंग्लिश अनि कुनिथोइगी मणिपुर असेंबली मिखलदा कांग्रेस न सीट मंगा खक माई पाकपा ngमखि लोइनना नंबोलदा एन लोकेन मसामक्सु वोट काखिदबने पंजाब कांग्रेस लुचिंगबा नवजोत सिंह सिद्धूसु ngasi पंजाब प्रदेश कांग्रेस कमिटी पोस्ट तगी रिजाइन तौखरे रिजाइनेशन की चेरोल अदो इंडियन नेशनल कांग्रेस की प्रेसिडेंट दा पिसिंकी हाइरे तरानिथोई सुबा मणिपुर लेजिस्लेटिव असेंबली इलेक्शन 2022 की मिखल की फल हाइदोखरबा मतुंगदा जिरीबाम की मफम खरदा थोकनिंगदबा थौदोक कया थोलकपदगी CRPF IRB कमांडो अमदी डिस्ट्रिक्ट पुलिस ना मफम कयादा ngak senbagi थबक चथरी लोइनना खतना चैनबगी थौदोकता चेनबा मियोय सिंगसु फागतपा हौरे हाइना जिरीबाम पुलिस की एडिशनल SP ऑपरेशन AK सदानंद सिंह MPS ना पाउमी सिंह उनबदा फोंदोखरे मकाताना एडिशनल SP AK सदानंदना हाई इलेक्शन की रिजल्ट हाइदोखरबा मतुंग पामदबा थौदोक कया थोकिबा लैखरे CRPF IRB कमांडो अमदी डिस्ट्रिक्ट पुलिस ना मतम साना ngak सेलहौबदगी पामदबा थौदोक कया अमा थोकनखिद्रे DC अमदी SP जिरीबाम ना कम्युनिटी लीडर सिंगी खुथांगदगी जिरीबाम मियाम दा शांति लैनब अपील तौबदगी मसिना यामना चावबा मतेंग अमा ओइखे इरांग लैनिंगै मनुंगदा सेक्शन 144 CRPC की मखादा कर्फ्यू न चिंबा अथिंबा थमखिबा अदु हौजिक्ति इरांग नेमथरबनिना ngasi ayuk pung 3 tagina nungthil gi pung 3 fawba कर्फ्यू कोमथोकले amadi इंटरनेट सर्विस थिंगलंबा अदुसु लौथोकले हाइखे मखाताना हाई इरांग द चेनबा मियोय खरा जिरीबाम डिस्ट्रिक्ट पुलिस ना फानबा मयुम द संगदुना थीरी amadi FIR सु लौखतखरे करिगुमा मियोय सिंग asi असम द चतखरे हाइरबसु असम पुलिस की मतेंग लौरगा फानबा होटनाजगनी करिगुंबा फाबा फंगद्रबसु आइन की मतुंग इन्ना मखा ताबा थबक सिंह पाइखतकनी जिरीबाम मियाम द शांति लैहनबा जिरीबाम पुलिस की माइकैदगी अपील तौजरी हाइनसु मांगना हाइखे
144 CRP sigi makada atingba curfew na chingba thonggiba do jiti rang hanjala binna ngasi dagi ki pung tok tagina untingi pung tok pabo curfew komthoge aduga internet ke kitang da remote ya changdo ko ya dagi ngakong na bari internet ban torom to su lokhe aduga irang asi da hol ko da chenaba myoi khara ji ban district police na yang kan na mai mem changdana FIR su lokole aduga moi biji gam tu su charge tawni aduga moi je phabu ngamna ba idana koina biji mai mem changdana thiri magi mamana ba mai mata jiba gut hek adugi numitu dagi thibo jiba letri March ki tang taramathoi gi pung mari dagi Jiribam district ta thamkiba section 144 CRPC fibam phagalakpadagi ngasi ayuk pung taruk tabada lokthokre District asida mikhal matungda tongan ba hingsa gi thodok thokpa leibadagi district administration na athingba asi thamkibane 40 Jiribam asida mikhal gi fal lauthoklaba matungda thorakiba post poll violence ka mari leinana district aduda law and order kaihenba yabat thodok sing makhatana thorakpa thingbada mateng oinabagi damak thasi gi tarani thoida Manipur laingaki maikaidagi thokiba order amana Jiribam district ki oina numit mangani gi mobile data servicing athingba thamlakhiba adu ngasidagi mahoksagum amuk hana data servicing gi khudong chaba fanglagani haina Manipur government ki special secretary home na ngarang order ama thokre Manipur da ngasi miyoi taret nauna COVID-19 positive oikre laina asina maram oiduna miyoi amata sikidre Manipur COVID-19 common control room na positivity rate asi chada sino dasmik taret oikhi haide miyoi ahom covid agi fagalaktuna discharge tokhi Housing state asigi COVID-19 case masing asi lakama lising kuntra taret kunipal yaure lainana laikidaba masing na lising ani chamatra nipal ni haide COVID-19 dagi ngak thokna bangasi dagi laibak sin battungna chaitra ni thoi dagi taramari fawagi vaccine kapa hongdokhiba adugi saruk ama oina ngasi Thobal district tasu nawa sindam sang Thobal Khetri laikai gi mahairoi kuntra taruk vaccine kapkhare District Health Society Thobal amasung District Immunization Officer Thobal na sinduna pangthokpa vaccine kapa hongdokpagi thoram aduda saruk yakibi District Immunization Officer Dr. KSS Memchana hai Thobal district ta hauzik fawbada miyoi lakh ama lising humfu taruk chatruk trani thoida first dose kapkhre amadi miyoi lakh ama lising kuni thoi chama humfu humdoida second dose kapkhre aduga miyoi lising mari chatrek humfu ni thoida booster dose kapkhre Hauzik fawbada vaccine kapagi sangasi first dose tat sada humfu nipal second dose tat sada nifu nipal yaure ngasidagi haudoki batara 12 plus ki vaccination asi ngasidagi hauraga district asigi permanent vaccination center ahum haibadi district hospital CIC Yairipok amasung primary health center Lilongda nungtigi kapkani masida miyamna thokpiraklaga vaccine kapa yagani haina mahakna fongdorakhe Akoina yarigadi akoi school sing amadi akoi kapiba akoi any vaccination site singa yamdrabada angang kun gumbagi changdi akoi amukang kapada kapinaba maramdi akoi halda dose yamna lakunina angang yamna tholaktragadi akoi wastage gi changchi yamna hengalakani duna koina plan tawba matamda akoi gi vaccination site singa akoi ni kundagi tadana phailamna kapinaba duga akoi hauji Thobal district da ngasi hangdokchariba sina akoi hauraga akoi gi fix section singda ahanbagi oina akoi matam khara akoi school singa paw phongnadringai ama akoi marak sida akoi hanagi leijariba fix mafam sing haibadi district hospital Thobal CAC Yairipok PAC Lilong amadi UPAC Thobal dasu akoi haiba 12 plus ki vaccine na se kapchagani Safe Yausang, play with colors, not with your future. Haiba Hiramda, Nominini Sathagadaba campaign amangasi, District Police, Child Welfare Committee, District Child Protection Unit, One Stop Center Amasung, Childline Bishnupur District Mafam Kayada Chataba Hokre. Campaign asi SP Ningthauzam Herojit Singh, IPS Superintendent of Police Bishnupurna, Mahaki Campus Tagi Lamthakhe. SDPO Bishnupur District, Manoj Prabhakar, Bishnupur Women Police ki Officer in Charge Lakshmi Haisnam amasung Childline Bishnupur ki Coordinator amasung team member singna thoram asida saruk yakhe Life Saver Manipur amadi Green Brigade
Manipur anina sinduna Swami Elangbamgi kunmanga suba mapok numina lakpada voluntary blood donation gi thoramamangasi Caesar Hospital gi blood bank ta pangtokre. Tharamasiga mari leidana Swami Elangbam na haike ngasi pangtokhiba blood donation asi mahaki kunmanga suba mapok numit ka mari leidana pangtokpani. Malemasi aduki matik chawkhatlabasu I haibasi ngasi fawba sungba ngamdriba maramna igi awatpa aduki matik lay maramaduna miyamda I kathokchabani haina pongdoke. Nongmagi oiba symposium among ngasi Manipur Press Club ta Directorate of Language Planning and Implementation na sinduna Multiculturalism and Aspect of Translation haiba hiramda pangtokre. Ngasi gi thoramaduda moderator oikiba Dr. Lanchenba Maitai na haike Manipur gi fazaraba waring saireng kaya ama miyamna khangbidana leire. Lamdam asida lairik laisu hairaba miyoi kaya ama leirabasu translation tawbinaba migi masing aduki matik tangbana waring saireng kaya asi India gi amadi mapan gi miyoi singna khangbidabana leibaga loinana awangba thaki award kaya lawba ngamdana leire. Bharat manungri amgatan khalakadu sina aikogi nuigi phajare haini balai singdo madu sarasati samman thongab lai to kogi oja mini getan na ibar nila kan kan iblai sindani hi banati lai bantiri di aikoi na to English da Hindi da atopa ma Malayan papi ga da lo da translation to bi da badani phangda da aikoi gi hairai rapa kami miyam writer miyam coaching pra kang kathang targa tui side academy na aroi Thanga Part 1 Gram Panchayat ki Pradhan Oinam Roman GP gi member sing amadi laikai gi volunteer sing na sinduna Thanga da tourist sing lakpada amadi Thanga Part 1 gi miyamna Moirang Imphal amadi atai kaithel sing da chatludragasu nongmagi mathau taba potlam sing phanghanaba pandamda Thanga Chingkha Loktak Klairembit Ampakta Haudoki Bachayolgi Oina Hangba Yumsa Kaisa Kaithel Ngasisu Marirak Suba Oina Famhankre. Kaithel asida Manipur gi tongan ba mafam singdagi potchai kaya yonbat laktuna ahongba mamalda potlam khudingmak Thanga gi miyamda leiba phanghalle. Thanga dagi su har yaudana thaba hangam kobi maroi mapang yensang napi Haikrageli, Yelang, Loklay Pulay, Nga Tekpa, Ayayba, Makhal Suna, Mamal Hongna Yolhanduna, Miyamda Fanghale. Kaithelasi Famanaba Honariba, Pradhan, Oinam Roman Haike, Thanga gi Miyamna Loktak, Tapat Tabana Maram Oiraga. Kaithel Chatpa, Ngamdabadagi, Firol, Thang, Kati, Atay Potlam Sing Mathaw Taragasu, Laydana Laybadu, Matam Mangdana, Gari Bharat Tingdana Mafamsida Layba Fanghale. Lamdagi lakpa miyoi singda mafamasigi pothok sing mamal hongna fanghanduna lamkoiba singi pukning chingsile maramasina Manipur gi mafam kayada khunda biriba miyoi singna thanga da koibiraku yumsa kaisa kaithel dagi potchai laibiyu haike Paugi marakthana aten babrega matang longminasi. Karigumba dom yumda Dakapa, dressing tauba, blood sample loba, rice tube hapa, catheterization hapa, enema tobinaba, experience laidaba, nurse amati doctor thibada awaba, thengnabirabadi, wabiraganu, Medlane Home Nursing Care Service Manipurna, Pungkun Marichukna, Adom Yumda Latuna, Hidakapa, injection piba, dressing tauba, feeding tube hapa, catheter hapa, amadi, Makhal Kyage anavasing, experience laidaba, doctor amadi nursing, Latuna Mating, Pangzari, Akupa Marol Gidama. Medellin की हेल्पलाइन नंबर 9205987988 अमुकसु 9205987988 ता कॉल तौना तानबियु नत्रगा गूगल प्ले स्टोर की मेडिलिन ऐप डाउनलोड तौना बुकिंग तौबियु ब्रेक की तुंगदा मकादाबा पाउ बिजरी Modern method for sustainable aquaculture haiba hiramda District Fishery Office Thawalgi Conference Hall da numit homni chatharakpa ngami singi oiba skill development program among ngasi loishin khare
District Fishery Officer Thawal amasung Institute of Fisheries Education ICR Kolkata anina kucham naraga sinba training program aduda Institute of Fisheries Education Kolkata ki Principal Scientist Dr. Sukha Monil Kumar amasung Scientist Hanjabam Mandakini Devi na resource person oina ngami singda matau karamna sendong leina ngayokadage haibagi matangda takpi tambikhe. Training program adu loishinbagi thoramda District Fishery Officer KH Ibetombi Devi, Principal Scientist Dr. S. Munildro, Amadi, Scientist H. Mandakini na training asida saruk yakiba ngami yangkaida, fish feed amasung testing kit singsu yentokhe. Ngasigi training loishinbagi thoram aduga mari leinana wangangbada District Fishery Officer KH Ibetombi na asigumba ngami singi yamna kanaba training program ama Central Institute of Fisheries Education Kolkata na sinbirakpagidamak thagatpa phongdokhe. Modern technique sizinabada makhal gi technical laigre adu technique si ngagi aduda atienba matam sida aikogi Bisnupur Police Station na konba classified mamang laikai ward number 9 da laibi Huirem Pramodini Laima chahi humfu humdoi mapureba laikhidraba Huirem Ibomchagi yum ngarang nungthil pung ani makhairom tabada khangaudana mai hauratuna yum asi maina tumna chakraba matungda emong asida Green Universal Foundation ki President Dr. Huidrom Romena chatuna cheng firol angamba sel ki tengbang khudaki tengbang pikre Dr. H. Roman haike imungi laizaba potlam sing cheng fau firol khudingmak mai chakibadagi awaba tarabi Huirem Pramodini gi awabada saruk yazari loidena mahaki imungda lamdam asigi pukchel chauraba miyamnasu angamba mateng pibiu haike panba yabade Huirem Pramodini Laima asi Indian Red Cross Society Bishnupur District Branch ki life member ne sahi khudingi mahaki maikaidagi old age home amadi children home singda lepa laitana angamba mateng pangduna lakhibane COVID pandemic manungda mateng pangbagidamak Maldives ki President Ibrahim Solina India bu thagatkre. India na pandemic manungda vaccine donate tawbaga loinana tangkak kayada laibak asibu pukchel chauna mateng pangkibani. Haukiba nongmaizing numita Maldives ki miyamda wangangbada Solina COVID-19 response ki thabakta mateng chauna pangkiba maruk mapang oikiba bilateral partner singbu thagatke. Laibak asina awaba taraba matamda mateng chauna panglakiba India, Japan, USA, UAE, China, Bangladesh, WHO amasung UN agency bu thagatpa phongdokhe. Thasigi taretagi hauduna Bisnupur district ki Kaithel laikai amadi khun kaya sinba thungna ain kaina angang yokpa yade haiba campaign leptana chathari mass street corner amadi wall poster gi campaign ngasi Moirang Bazar da Social Welfare Department ki makhada New Life Foundation amadi Sideline Bisnupurna Wakhal Manaba NGO Singa Khusamna duna pangthokhe campaign aduda Childline Bisnupur gi Director L Pisakna haike handak haukiba tha khara asida niyom lana angang yokpa angang singbu hundokpiba thodok kaya taba uba fangi masi tawbagi mahuta macha fangjadraba mama singda angang pibana hena fai adumoinamak niyom kaina angang yokpa yade angang singi punsi fagi nate dongi mirol angang singi khutta lehaugadoribani aduna niyom sumna angang yokpi thakpiba tausi angang singi punsi kansi haina mahakna makha takhe Bisnupur amadi dariba tonga ba civil society NGO sida kusam na changi life foundation ko na changi bai maramdi asuma thobo wa crime sing se han da bai damakta kalimba angang do ko taraga suma ko gundo ko lang thokuji tobigano adu kalimba angang si kaimba moina pi ba lai ba yon ba ko si angang amu bo asapo do na mana masing do na nga yon ba do na yon ba thabal se masi topiro masi aing gi matu ni yohan si adu adu ba legal garjan kya am su lai di masa phangja kya am su lai di bakoi do special adoption thanga angang si su yohan bi ra harga angang gi punsi su kanba adu ga mama mapa angang phangja do sing su mon masa phangja bo ijaba amad legal yo amatam da tung koina mama masa gi leiba attachment a well environment ama proper yana bai damakta adumba adoption pir bakan and follow to bolena masini kilom je kangon si samina se haiduna nimit tarani chupna ikoina haiba masi tangtai ngasi phawase illegal adoption ain kaina angang yo kosi sumde ain kaina angang hundu ko longthok se yade be kempela se kachin paya sin ma thunai koi bisopodi sisi ma
Manipur University Students Union Musugi 2022-23 session gi election ngasi pangthokre. Union asigi punna secretary taret khangadaba laibagi manungda scrutiny numitta candidate mari ama uncontested mai paki aduga ngasi president finance amadi games and sports ki post ahumgi damak election pangthokhe. Sanasam Steven amadi oinam ranjit na president post ki lamba taunakhe. Mayengbam Premananda Singh amadi Wahengbam Bibek Maitena Finance Secretary post ki lamba taunakhe amadi Melem Biju Singh amadi Laishram Ranbir anina Games and Sports post ki lamba panakhe. Maragasida Sanasam Steven na President post ki election da vote masing sama taramapal fangduna mai pakre. Paugi marak thatna atinba break amagamu longminasi. Karigumba dom yumda laiba anaba singi hidak kappa dressing tauba blood sample loba rice tube hapa catheterization hapa enema tobinaba experience lairaba nurse amati doctor thibada awaba thengnabirabadi wabiraganu Medlin Home Nursing Care Service Manipurna pung kunmari chukna adom yumda laktuna hidak kappa injection piba dressing tauba feeding tube hapa catheter hapa amadi makhal kya ge anaba sing experience lairaba doctor amadi nursing tuna mating pangzari akupa marol gi damak Medlin gi helpline number 9205987988 amukasu 9205987988 ta call tawna tanabiu natraga Google Play Store gi Medlin app download tawna booking tawi Breaking matung taram okchari makataba pauda yausang kumai manungda sports festival haudokpagi club singna maira lobal lakadarba asigi yengdaga Mars taranipal amasung taramapal numit nini kanglagi gate loinamak ayuki pung taretagi nongthil pung mari fawba hangani haina state archaeology gi superintendent na order amada khangankre order aduna makhatana maira lobal lakpada club amadi organization singi mihut taruk khak Kangla manungda changlaga mai laugadabani Kangla manungda loudspeaker amasung gari sing changbadi yaroi haide Haukiba sahigi Mars mangada kaksingda laiba angan sing lamai sakpada thauna fana mai muthatpada saruk yakiba mahairoi firefighter sing ngarang pukling thawat khare haina junior social scientist hub kakchingi secretary Diniar Nauremna thadorokpa zerol amana phongdorakle Serola Sinamaka Taraduna Angan Singh Eco Park the Pangtokibat Thoram Aduda Firefighter Mahiroi Manga Vikiras Jidan Darsan Ebasan Amadi Nandarasta Sel Amadi Lariki Mana Piduna Puking Tawaki Hairi Thoramadogi Sarugama Oina Englishing Anikun Matoigi November Amadagi Changsil Lakliba Anti-Forest Fire Campaign Gamari Lainana Putokpa Birmangol Pukrambamna Iba Ishwada Kurumzaba Haina Mingtonba Posters Thairengi Ahum Suba edition su Funki Kangla Gas Solution KGS Private Limited ki dealer ama oiriba Laishram Gas Service ki showroom ama hongnabi matung inna KGS Private Limited ki chairman A Birendrana ribbon kaktuna hangdoklaba matung da ngasi miyamda khusinakre showroom hangdokpagi thoramda KGS Private Limited ki managing director K Bumeshwar amasung Nambol Municipal Council ki councillor S Ahanbi Devisu saruk yakhe Thorongam Mari Lainana KGS Private Limited ki Managing Director K Bumeshwar na haike madudi ngasi hangdokliba showroom asina Nambolamadi Oinam area gi miyamda sak thongnaba composite fiber cylinder fanganba ngamlagani cylinder asi hanagi LPG gas cylinder dagi lumba tangkhai hanthabana nupi singna laina thangba amasung pubak ngamgani pokhaigani haibagi kiningai leitre kolhing charoi gas yaubagi sang laina khangba ngami Manipur company asigi bottling plant amasu Union Minister Dr. R.K. Ranjana hangdoktuna leide amadi Manipur pumbada dealer kontra mathoisu leirabana Manipur miyamgi watanaba gas piba ngamlagani maramasina miyamna anauba technology cylinder asi sizinabiu haike Comparing to steel cylinder, I am steel cylinder kilo tram na traffic ni aduna kogi inung seasonary da ina year chil facing hang kok hang di da yana sawa ko sada bale madu masidi company sina yam gamta sevang namjaduna
अराइब मौंग सिजनब ngannaba haina puthokjare mari subada haiba cylinder asi non corrosive oil mahak si cooling kabagi dot bagi adigi pusinda nuai kabagi haiba duma layero yamna durable oil service yamna nungai na koi consumer de haiba di on spot connection any ID proof woman bi sakta CM kubiraga photo mariga connection sa kubiraga kudakta lauraga service asilogi yagani amadi retrieve damakta booking tawdi system ama lejaro Khangjeng Repertory Theatre amadi Palem Panthau Cultural Trust na sinduna February 13 dagi hauduna pangthoklakpa Experimental Theatre Workshop 2022 loisin bagi thoram ngasi Sangit Kala Sangam Khurai Lamlong Bazar da pangthokre Thramaduda Padma Shri Warepan Nava President Theatre Center Manipur na athoiba mithung Buddha Chingtham eminent critic playwright and cultural personality na akhanaba mithung amadi Mega Chandra Kongbam Chairman Banyan Repertory Theatre na thoram mapu oina saruk yakhe Workshop asigi maroiba theme Experimental Theatre Today haiba hiramda wangang laduna Buddha Chingtham eminent critic na haikibada ngalingai Englising machamapal humfutara gi matamda Experimental Theatre na sahaufana chatharakpada Manipur gi sagnaraba theatre gi icon oiriba Oza Singh na masa gi philosophy amamamga loinana ngasidi Manipuri Theatre na national amadi international arena da changba ngamle Adumoina mang ngasigi anauba mirol na samtharakpada matung inba ama ani natana theatre bu fazana khangnaba hotna dabana mami samtharakli haibada haimanba thokloi Maramasina anauba mirol na theatre concept ki sanainaba asi kharadang oirabasu koknaba pandamda Experimental Theatre Workshop 2022 asi pangthokibani haike Seksila komatamdadi Manipuri Experimental Theatre ki worksing ase productions ase tingmorgamdana sabkibani national and international arena ba fashion kiduna Manipuri theatre na system na sisu contemporary Indian theatre da Manipuri theatre na laikong da lele international world theatre Sahitya Thopang Lup Sagolban Lukram Lairak Mayai Koibi Maning Thiam da Laibana Tha Sigi Kunmathoida Pangthokadariba World Poetry Day Pangthokpagat Loinana Thoramasida Piduna Lakpa Gopal Sharma Award 2022 gi oina saknairaba IS Kangjam Ibohal Singda Piragani Haina Lup Asigi Secretary Uttam Kumar na Phongdorakle Award asida Lupali Singh Taramanga citation ama amasung shawl ama yauri Award asi lantok lagadaba IS Kangjam Masagi Lairik Kuntarit Hena Fongduna Manipur Sahitya amasung Lon bu Chawkhat Honariba Misak Amani Loinana Mahaki Hona Zaman bu Sakhangduna Award asi Mangonda Lantokadabani Hairi Hauzik Mahak Manipur Sahitya Parishad Imphal gi President Oiri Hairi Aroibada Maroiba Pau Amukhanna Manipur gi caretaker Chief Minister Birena New Delhi da Prime Minister Narendra Modi ga unakre BJP na Manipur gi mikhalda chauna mai pakpada thagatpa phongdokre Manipur gi handak pangthokiba assembly mikhalda Congress na yamna chauna mai thikiba adugi daitya lauraduna ngasi MPCC gi President and Loken Pham thadokre Amadi Ziribam da mahausa gi punsida tapna hanjilakre curfew komthokre mobile data service na hongna na panghankre Pony TV ki numidang ki pau meeting tabiri basingbo amakhana kramzari